Image Paodam yang tabi puna mapu kurumjari masigi maroiba pauda diesel gi mamal hengat khiba amadi FDI gi wafambu yaningda ba phongdoktuna pung tani thoigi Manipur ban hayeng kaukre UPA gi government sorkadra sogaloidra haiba khananaba Samajwadi Party gi meeting hayeng pangthokadori haujik mapung oiba pawmuk lobirasi UPA sarkar na handakta diesel liter da rupa manga hengatpa sahi amada imung amada cylinder taru subsidies rate ta piba loinana mapa lebak singda FDI gi sempham chawna thadaba yahan khibasigi mayokta hayeng opposition dal singna Manipur pumbada jana strike kauri opposition dal nipana hayeng ayupung manga dagi nungthil pung manga phawba punna pung trani thoigi ban amadi BJP na ayupung taruk tagi nungthil pung taruk phawba jana strike asi kaukhibaga loinana miyamna ban asibu sogatpinaba appeal tarukli nakal amaromda BJP Manipur Pradesh ki President Santi Kumar na haikre Kendra da sasal tauriba UPA sarkar na diesel mamal liter da rupa manga hengat khiba sahi amada gas tarukta subsidy rate piba loinana mapalam dagi lebak asida foreign direct investment ki sempham chawna thadaba yahanduna mipung khudimakta awaba piriba sigi mayokta BJP na kauriba jana strike miyam puramangna sogatpio wafamaching asi BJP ki office da pangthokpa paumisinga unabada dal gi President Santi Kumar na haikibani mangna hai paliba sarkar asi UPA nate Congress sarkar ni karigumba wathok ama lakpada UPA manungda tanadre maram asina Trinamun Congress na UPA dage withdraw tawkhibani haina phongdokhi nakal amaromda opposition gi dal nipana hayeng pungtra ni thoigi jana strike kauriba sida Northeast Interstate Winger Transport Union na mapung phana sawurkani haina union gi serol amana hairi Zerol asina makha taraduna strike asida union gi gari singa masa masa gi sintha leptuna jene strike asida sogot pinabaso khangalakli thasi gi tara tagi hongna chatharkhiba mari suba jenen panchayat ki mikhal gi board masing thiba ngasi Thawal district ki oina loisinkhre ngasi aroiba numita jila parishad ki oina mai pakhrabasing di 15 Waikhong jila parishad ta Songtham Santi Devina aduga 16 Wangu jila parishad na Moyangthem Roman Maitai na mai pakre Gram Panchayat ki Pradhan Singh oina karbasingna 15-12 Pangantabida A Diren na 16-13 Wangu gida Roitongbam Sarat Maitai amadi 16-14 Sayalda L Dhoni Devi na mai pakre National Bamboo Mission, Ministry of Agriculture, Government of India gi makhada Alliance for Development Alternatives Adam Head Office Kakching na organize tawduna ngasidagi hoduna tha ama chupna chathagadaba bamboo handicrafts ki artisan singi oiba training program hodokre KNN Bamboo Technology Center Barnihat Guwahati amadi Adam Kakching ani na punna khusamnaduna senba tha ama chupna chathagadaba training program hodopagi thorom aduda Kakching Municipal Council ki Ward number 32 ki Councillor KSS Sawa amadi Ward number 33 ki Councillor KSS Subadani anina mathang sina chief guest amadi guest of honor oina saruk yakhi tharomaduda KNN Bamboo Technology Center Guwahati gi High Priona tharongi wahaudo piraduna wagi kanaba sijina phamsing amadi wa thabgi matangda phongdoraduna hai sigi wa karamna thagani application kam karamna kari kari da sijinna ba yai haiba jingje akhona ngasi boba training piduna aduma lagi sisi 2000 dagi establish tawhibani matam madu dagi ngasi bawada Manipur dagi participate tawsi yam ni si changam ni aduna aina ai maru churjit ka tana daga sidaida kitang mi si yam na participate tawwa hangnana ba khara yam na tamnana bagi khudong chabadu lausi haina ngasi training program ji sinjabani Tharom duga mari lainana chief guest oikiba councillor KSS Saubana chief guest ki warol piraduna hai koi barsi China dagi noma missing khwai yam khalpo oina senthum him soktana khoi masen
ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯄꯔꯂꯣꯏ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯈꯟꯅ ꯄꯔꯂꯣꯏ ꯍꯥꯏ ꯃꯁꯤ ꯃꯆꯤꯗ ꯏꯔꯥꯡ ꯊꯣꯛꯄ ꯄꯦꯟꯗꯕ ꯉꯁꯥꯏ ꯗꯤꯕꯂꯞꯇꯤ ꯃꯌꯥꯝ ꯇꯧꯕ ꯑꯍꯣꯡꯕꯗꯤ ꯃꯌꯥꯝ ꯂꯥꯛꯈꯤꯕ ꯑꯗꯨꯒ ꯑꯔꯤꯕꯅ ꯖꯔ ꯆꯥꯎꯈꯠꯈꯤꯕ ꯂꯩꯇꯕꯅ ꯃꯈꯥ ꯁꯨꯝ ꯁꯣꯠꯇ ꯂꯩꯍꯧꯕ ꯑꯅꯤꯁꯤꯒꯤ ꯃꯌꯥꯏꯗ ꯁꯨꯝ ꯄꯨꯕ ꯉꯝꯃꯛꯇꯗꯅ ꯕꯦꯂꯦꯟꯁ ꯈꯟꯁꯤ ꯆꯥꯅ ꯊꯝꯃꯛꯇꯕꯗꯒꯤ ꯉꯁꯥꯏ ꯁꯤꯕ ꯀꯤꯗꯕ ꯑꯗꯩ ꯊꯧꯅꯥ ꯐꯕ ꯑꯗꯒꯤ ꯄꯦꯟꯅꯗꯕ ꯃꯌꯥꯝ ꯊꯣꯛꯇꯨꯅ ꯏꯔꯥꯡ ꯊꯣꯛꯏꯁꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯁꯤ ꯍꯦꯟꯅ ꯐꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯃꯁꯥꯅ ꯑꯣꯇꯣꯃꯦꯇꯤꯛꯂꯤ ꯄꯤꯁꯁꯤ ꯑꯗꯨꯝ ꯂꯥꯛꯆꯒꯗꯧꯅꯤ ngasi ayu anganbada Kakching bazar da leiba mobile yonba dukan ama thong phakairamle amana phakainaba hotnaramle thong phakairamlaba dukan adu Kakching khonang mari phangbada leiba Priya Enterprises ni dukan adudagi mobile ani laukhre hairi atopa mobile yonba dukan aduna Indani Road masinda leiba RKS mobile ni asigumba thawong asi handak marak Kakching bazar gi dukan singda toina satharapa bukan naninda tawbaga loinana thengna ba thoklaba di lemna tharoi haina Kakching Bazar Business Welfare Association na thadropa serol amana khangalakli serol asina makhata aduna hai hurana ba honaramba sing masana khangna bazar committee da sangjalraba di ngapi gani loinana masana wakal phathabiduna matung tawdana ba su khangalakli Kakching Wairi Budau Khamnang ba committee Kakching na sinduna lakliba tangkun ga humdoi langban gi nipani panbat nomaijing numit asida Kakching Wairi Budau Khamnang bagi panau sinau tangba sanau tang bagi thoram pangthok lagani thoram ase ayu pung tara phawgi manungda pangthokani hai Consumers Welfare gi matangda Chandel District ki masi amadi Tenopan Block ani gi oiba awareness program ama DCM Resource Training Hall da ngasi pangthokre DCM amadi Food and Civil Supply Department Chandel ani na puna khusamnaduna pangthokkiba awareness program aduda District Supply Officer DSO SA Halim Chandel gi Social Welfare Officer M Chawba amadi Veterinary Department Chandel gi Joint Director Dr. Y Rajendro ahumna resource person sing oina saru yakhe loinana importance of targeted public distribution system and role for fair price of national social assistance amadi care and management for consumption of veterinary product by production haiba topic singda khananainaki Tharamduda SA Halim District Supply Officer Chandelna importance of TPDS matangda sumna hai EAYC Canada Piga the G Habits Maita Kana Hajaki EAY Mayam Tumutomini EAY Habisi Antadoya Anna Yosna Hagani Nasi Kanana National Sample Survey of Bokambuna when a point Kirby when Manga the Storaga no Mitara is a Dabiaki saying Harada Dingai, Opinangai, Apinangai, the Maman Papum with a blue even.